Corona haijabay wani. Tha ani ahum mapan karim thokunu dudi kanana chatnaba yaba wan. Mini na pundaba yade, unadaba yade. Haibay wani kadaidagi chadoino yumda sum leisillaga. Ngasi khaktani thorisijo Facebook da WhatsApp da kai da pangai da haijabay wani. Thokman da na ngo ahingi pung baro do ahing mali bro. Ayuki pung ahum dune na ahing mandro. Pokasi loare haujikan. School hang ni yarani. Pangi ko pangsida loi sina. Natte khoina thorisu nong phadoki wani. Exam tawni haida laik tam da so. Tawni. Yare nang su suktok thoi da bai mongi nang su. Ipang gai police mamang da pesa khara manghan ba toyam ni nang su. Yengune marks surely mayam do mayang at toyranguni. Kanagi cheng dagi marks phauba. Adigi Jio Airtel da may tay masana pesa kaya thada kri khangbra. Hello, the na baibo. Quarantine center lagi tholo wa yomu dusu. Ang chitla kaino. Mi surakan tamuk tawlo say. Marks ukera upoigera lapna gira nakna gira. Aigi wabo karim mathau tade. Kona siningak taba matam da wakhal lakchani. Chahi kharadi laik tamba yaroi. Hekta loiroi ni laina ase. Nang na haining hayu aina tongning to. Matam kharadi ha laigani hairiba. Ai khoi da nadriga loire.